Chahi ama Pharaba Irang Asi Loisindana Sangagum Isagi Iramda Lanjennaduna Kayam Kuina Leihankhigadage haina relief camp ta changjapham louduna leiribi Oinam Victoria koubi amana leingak hanglakli Lamboi Khongnang Khongda leiba Manipur Threat and Expo Center da hangliba relief camp ta leiba mioi singna sinduna ngasi pangthokpa wakat mifam amada wafam ase phongthokladuna Victoria na hai Isagi Iramda masida refugee amagumna Kayam Kuina Leihankhigadage Change superfine Karaga Nomage Lupa Marifuga Asina Mioi Ama Hingbang Ngamgadabanate Oirakliba Fibam Aside Relief Camp ta Leiriba Sing Ase Mini Haibagi Maming Tangaide Mioi Ba Ama Oibagi Wakal Kantabagi Pangal Adu Fauba Mangsilakbagi Fibam Dalakle Kuki Kulai Paiba Sing na Taurakpa Tabak Sing da Maning Tokalaga Maite Kulngakpa Sing Papun Bagi Tabak Chatarakliba Ase Laibak Tibane Central Force Nasu Achan Mirang Naidana Lamda masigi miyam ngak sembi haina su mahak na makataki. Ako'y Kayam Kuina Leihankhigadage Iramda sina mitien oina refugee kita ando ko'y Kayam Kuina no dilikim sa ko'y leiribi. Ako'y Kayam Kuina smaina leiribi no. Ako'y ium do karay no. Ako'y leipam karay no. Ako'y smaina Kayam Kuina no bigi do isibo. Amuk tadi ako'y papunta sinbi na ako'y amuk tadi papunta na leiribi. Sige pibam sa karamay na ako'y punchida kamay na leiribi no ako'y siya. Kuya karino ba kuya leiribi pibam sa karino ba. Sabay na lihingi ba sibo hingi ba mo ko sibo. Natraga na yen boiler loy bigi tanda. Ako'y sibo sabay na pambahong na brahe ba ne. Yang ware mo ako'y yang ware. Ako'y sabay na leiribi siya yang ware. Leibang ngamdre ako'y gisune. Iraibang ni si Manipuri hari leibang sa po pa ni sa ni may tayo orang pamne. Ato ka ako'y na misiyan na leiribi sibo karimanong gino. Ang tadi leibang ni simbira kana ako'y Tang dapat mo din silbi yung iko'y dapat santi lang. Ang di oy na namuha na biro.